Government of the People's Republic of Nagaland General Headquarters condolence message sangatang mayam na thamsagi hariba condolence message si Adjutant Generals Naga Army Lieutenant General Yongip na sahi tawduna thadorakpa Comrade Lieutenant Sentilong Zamir Maki Army number na AB 80927 AO Region of General Headquarters Naga Army dagi mak laikhidabada awaba phongdorakli ma asi Akhoya Village Mokoksung District Nagaland gi Auksuba Zamirgi Masanupani, Mark Battlefield the Lakitabani, Markna, Marki Matauna, dedication of Masumaki, Katopa, Asibu, Awang Matakta, Ikaikum Lakli, Mark Si Naga Army the Hokiba, English Singaniga Tragamapangi, November, Manga the Gihona enroll Tobani, Loinana, Mark Si, Marks Manipuri, Kamzong District, Indomemar border routine line duty to Rigima Matamda, Sarona. Ayuki pung mga mutaba megitang taramthay English nganiga kunga marida KNB na father ng mamangda mahakna sincerity dedication yauna mahakna tabak tormi adugo mahak si miyotita megitang taramda English nganiga kunga marida torsa toroba matungda sikhiwani haidi loinana naga army singa mak laikidaba sida imung mununggi awabda su sarugyari hedekli loinana isorgi khuya khada English singna lainaba su thongni jarakli Panam pause di maru ibi ipausun kongo saraga Manipur top channel gi maiki di miam da thamsagi ahan bada political solution na tan Manipur tang dolai tapa purak loi CPI political solution ama tawdri ma makai Manipur tang dolai tapa purak loi state asigi minister lady have tara badi political solution gi lambi yalu Manipur khunai gi namung na bagum lairi ba nupi nupa oktober lamsat ki warak watem gi wapam sabak polak pas ikai nani Sienariba Langak Pasang Mari Pamnai Basing Inquiry Committee CM do not ticket and Basangaina Communist Party of India Manipur State Council na Fundoravi CPI Manipur State Council ki Assistant Secretary M Zoy Kumar Luwang Thadorak Pasiro Lamada Say Helaglava Manipur gi crisis political solution gi mating natang dulay tawa amasung ingtap pasoy na purakani habisi CPI na mamang say gi met thakay salakpadagi Langak ki mapamda hanna taksin dun lakli CPI ni state asi khakta na tana laibak sin batung na khongjang kya sa sarakre haujuk su lep lai tana khongjang sing hikeni Manipur gi poari da ngamkhai kanana bo hona bada mangjul tharakli ba CPI ni state asi da thokli ba crisis asi athu bada solution purona ba CPI gi state level task force powsin ki maikei kya da khongjang sing ki loina CPI gi national general secretary comrade D Razada mamang se gi memory gi Ayuk state asida thokliba crisis asigi matang he pau yaukiba CPI Central Office na lenga ka taksinuna me manga da siro thakibani party asigi Central Office ki wapha maduna Manipur gi watho asi yamna luba social and political crisis ni haiba loina state amasum union lenga ki double engine lenga na athubada solution purakathabani thengtha khrabadi hena misimina yaurokani tung koina awaba kudung thiba human crisis amagi thakta lakani haina lenga ka taksin khibani masida natana CPI gi central team care khana laktuna amadi lebak sin mathungna movement sing ki Manipur State Council gi CPI ni su Delhi de setuna prasam minister unana bohona bada natana numit humni gi yantar mantar amadi mapham sina protest thaduna Manipur gi crisis asi woroisin purana ba khongjang satakibani Party asina Manipur State Assembly mifam kaugduna woroisin purana ba khonau haiduna amadi makhal makha kya gi khongjang singki masidana tana Manipur gi mafam kyara public ting amadi okat mifam chathaduna khongjang singki sataki ba khongjang sing aduna political solution gi dabi kyar hana toki adubo state lenga na singki ba khongjang sing amadi Manipur miyam na tali ba dabi na thaiduna toki ngasidi thokliba crisis asi sahi am helakpana miyam da wakhal loksang lakli double engine BJP lenga asina manungda agenda ama thamle habido hena mek sangli state asigi minister su matam lenana blaibu ramle BJP gi lenga laidi habido utnabigi laibu ramle life ada bigi lenga oramle sinda porok sonbada mangal sairami habido oramle miyam gi awaba masat ama phapa ko honba BJP gi lenga ngamdri santi hanjilakli haiduna press media da labu ko oramle ngasidi BJP ne sathariba thawong sing miyam na mayek seng na khangnari state asida thokliba crisis asiki wathok makha tarak puina
uyalsingi pakhangba laifam thukai madi atai wathok kya hojik lakli Myanmar ga tainaba mafam oi haiduna geopolitical situation gi wapum na Manipur da akaiba mata pibi yakam thokte laiba sigi Union Home Minister Amit Shah na Parliament Mikhal loiraga solution purakani haibidusu ekoi thajaba ngamkhidra state asigi oinadi Mikhal loikre adubu state lengang na tawgadaba thabak sing amata paikhatana leibana hena crisis pathoknanabagi lambi oirakani state asigi minister lady have oirabadi political solution gi lambi yalu Manipur khunai namung bagum leiriba nupi nupa oktaba lamsaki watembegi wafam sabak folak ya si ikai ngani masida sienariba lengak sing amadi phamnaiba sing inquiry committee semduna thigat sangi lengak leibigi magun utuna athubra thapak paikhatlo haina su sirolo sina phongdura bi haina pawsina makhatari makasa tharak poina to papomna saitheng nanghalaba lopham sing lo palanana ba mi pham pangtoragani sinjakta mapung fana puthona ba ai kudimangna thaudang lomina si kokomi Lana saithing nangalaba lopham sing lo pan ma yahana bigi matangna khana nainana ba tha sigi kunga mapana mi pham pangthoklagani sinjak mapung phana puthona ba lopham sing lo palhanbada ai khudimangna thaudang lomina si haina coordinating committee on Manipur integrity kokomi farmers wing gi convener 1000 thoibana phongdorakli Lampel sana kaithel leiba kokomi office ta ngasi pawmi sing unaba mada convener ke thoibana phongdokibada Mamang sahi ki me ahum deki hauduna sin ko ki narco terrorist na mitai furupta atamna na satharakhiba aphongba lana sigi warasin ngasi phawba uraktabana saitheng kya piduna lakli state asida thokliba lana sina maram moiduna hawkiba sahi da lawmi singna law palana na bhona bada ayet apan kya mayukna duna mapung fara law pan ngamkidabani Say si koina su law panthayo silagli adubu lainga amadi mari lainabasina lawmi singna mapung fan law singugi thabuk sathaba yanaba asefa thawsil thorang amata paikhalakbigi mami tadri maram asina kumsi su law pan ngamloidra haibigi mi paibadu lawmi singda pokhale Mana maka taraduna state asida thokliba sahi ama henjilaglaba lan sina saitheng pidi bulokam singa lawmi singna matau kramna law singugi thabak sathaduna law pan ba yagadagi haibise ekoi matam sana khanna ho sangi tha sigi kunga mapan ge ayuki pung 13 tabada major khulda leiba Manipur press kapta hiramasiga mari leinana Mifam pangthoktuna khana nainaragani mifam asida law panmar khudong saroidaba lopam singi mihut singamadi lamdam asigi lawmi singi yefa khongthang gi thabak thoram pangthokliba tungan lup singi mihut sing punamak saruk yabi ohain apel torpi loinana law panana ba thausil thorang yatminaduna yariba makhai law panana bo honaba madi agriculture department lawmi sing yefa thorang gi thabak thoram sing matam sana packet hanba haiba wafam ani asida maru oina mifam asida khana nainagani kokomi gi mobilization and organization team amadi kokomi farmers wing puna faminaduna alert oiba zone singda kulnga pasing thamnana lopam mangandana law sing una bokonari lainga ki mekai digi state forces na duna law sing gi thabak thoram ayet apan thoktana ba thabak pekhat pi haina su convener ke thoiban apul torokli atopa pawmana town planning department na sakhiba recruitment process na biaroi KSA assistant town planner mas assistant architect lo no department na sakhiba recruitment process na biaro haina kanglei park students association KSA na phongdok pagaloina kariguma wafam asida thawoidana laithoklabadi mahut minister amadi mahut ki commissioner su moral ground from thadokadabane hari KSA gi mayai loisan ngasi pangthokpa pawgi mifam amada mahairoi lup asi general secretary Sanjay Khulakon hai mahut ki makhada lairiba town planning department gi assistant town planner amadi assistant architect lobagi recruitment process to yamna sauna asweba ma leire haiduna lup asina miyamna khan khraba matung amadi Hairiba recruitment process asi kakhanana ba Manipur gi chief secretary amadi mahut minister da aib sirol ama tha asigi tarita pisin krabasu ngasi phaw thabak to onthok tapa lebak thibani mana makha taraduna MPS na lokom thokpa gazetted post oiriba assistant town planner amadi assistant architect hairiba post ani asibu thabak lobagi matamaduda MPSC ki chairman laitabagi ni haiduna khudong sabalauduna department masana recruitment process satharaga written test yaudana interview khaktamak toraga thabak loki bahibisi
ꯐꯦꯚꯣꯔꯤꯇꯤꯖꯝ ꯑꯃꯗꯤ ꯅꯦꯄꯣꯇꯤꯖꯝ ꯇꯧꯔꯒ ꯊꯕꯛ ꯂꯧꯕ ꯌꯥꯅꯕ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯄꯣꯁꯠ ꯑꯅꯤ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯊꯕꯛ ꯂꯧꯕꯒꯤ ꯑꯌꯥꯕ ꯄꯤꯕꯒ ꯂꯣꯏꯅꯅ MPAꯁꯤꯅ ꯂꯧꯗꯕꯤꯗ ꯑꯣꯐꯤꯁꯔ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯊꯕꯛ ꯂꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯕꯁꯨ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯀꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯂꯦꯞꯄꯅꯤ꯫ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ PWDꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯥꯔꯀꯤꯇꯦꯛ ꯂꯧꯕꯗ MPAꯁꯤꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯔꯤꯇꯟ ꯇꯦꯁꯠ ꯑꯃꯗꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯅ ꯇꯧꯔꯒ ꯀꯔꯤ ꯃꯔꯝꯒꯤ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡꯗꯒꯤꯅ ꯔꯤꯇꯟ ꯑꯦꯛꯖꯥꯝ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯒ꯭ꯔꯨꯞ A ꯑꯃꯗꯤ Bꯒꯤ ꯄꯣꯁꯠ ꯂꯧꯕ ꯑꯁꯤ MPAꯁꯤꯗ ꯑꯣꯊꯣꯔꯥꯏꯖ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯑꯦꯟড ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯐꯣꯔꯝꯁꯅ ꯏꯪ 2023ꯒꯤ ꯖꯨꯂꯥꯏ 13ꯗ ꯊꯣꯛꯈꯤꯕ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯍꯥꯏꯔꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯕ ꯌꯥꯅꯕꯒꯤꯗꯃꯛ ꯑꯀꯛꯅꯕ ꯇꯥꯏꯝ ꯕꯥꯎꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯕꯅꯤ ꯍꯥꯏꯔꯕꯁꯨ ꯒꯦꯖꯦꯇꯦꯗ ꯄꯣꯁꯠ ꯑꯣꯏꯕꯅ ꯔꯤꯇꯟ ꯇꯦꯁꯠ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯃꯔꯣꯝꯗ ꯄꯣꯁꯠ ꯑꯅꯤ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ ꯃꯤ ꯃꯁꯤꯡ ꯑꯁꯤ ꯄꯪꯌꯥꯝ ꯌꯥꯝꯗꯕꯅ ꯔꯤꯇꯟ ꯇꯦꯁꯠ ꯇꯧꯔꯒ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯄꯗ ꯃꯇꯝ ꯆꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯇꯧꯐꯝ ꯊꯣꯛꯄ ꯔꯤꯇꯟ ꯇꯦꯁꯠꯀꯤ ꯁꯔꯨꯛ ꯀꯥꯟꯊꯣꯛꯂꯒ ꯌꯥꯝꯅ ꯇꯍꯥꯅ ꯏꯟꯇꯔꯚ꯭ꯌꯨ ꯈꯛꯇꯃꯛ ꯇꯧꯈꯤꯕ ꯑꯁꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯗꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯇꯥꯎꯟ ꯄ꯭ꯂꯥꯅꯔ ꯑꯣꯏꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃ꯭ꯔꯤꯠ ꯁ꯭ꯀꯤꯝ ꯌꯦꯡꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯈꯜꯂꯛꯈꯤꯕ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯁꯠ ꯑꯅꯤ ꯑꯗꯨꯗ ꯈꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯉꯥꯛꯇꯔ ꯍꯥꯏꯕꯁꯤꯁꯨ ꯀꯨꯞꯅ ꯊꯤꯒꯠꯄꯒꯤ ꯃꯊꯧ ꯇꯥꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯦꯖꯦꯇꯦꯗ ꯄꯣꯁꯠ ꯂꯧꯕ ꯃꯇꯝꯗ ꯔꯤꯇꯟ ꯇꯦꯁꯠ ꯇꯧꯗꯅ ꯏꯟꯇꯔꯚ꯭ꯌꯨ ꯈꯛ ꯇꯧꯔꯒ ꯂꯧꯈꯤꯕ ꯍꯥꯏꯕꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯛꯊꯠꯂꯒ MPAꯁꯤꯅ ꯅꯧꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯊꯕꯛ ꯂꯧꯕ ꯃꯇꯝꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯦꯟড ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯈꯤꯕ ꯂꯩꯉꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯅ ꯊꯕꯛ ꯑꯣꯟꯊꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯃꯤ ꯈꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯖꯔꯤꯕ ꯃꯁꯥꯒꯤ ꯑꯦꯛꯠ ꯔꯨꯜꯁꯤꯡ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯀꯦꯕꯤꯅꯦꯠ ꯗꯤꯁꯤꯖꯟ ꯄꯪꯂꯧꯗ ꯂꯧꯔꯒ ꯊꯕꯛ ꯂꯧꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯦꯛꯠ ꯔꯨꯜ ꯁꯦꯝꯂꯨꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯔꯛꯂꯣꯏ ꯑꯃꯗꯤ ꯃꯁꯤꯅ ꯂꯩꯉꯥꯛꯇ ꯊꯝꯂꯝꯕ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯎꯟ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯠꯊꯈꯤꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯆꯠꯊꯕ ꯌꯥꯔꯣꯏꯗꯕ ꯑꯔꯥꯟꯕ ꯄ꯭ꯔꯣꯁꯦꯁ ꯑꯣꯏꯕꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯀꯛꯅꯅꯕ ꯀꯌꯥꯔꯛ ꯍꯥꯏꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯇꯥꯗꯅ ꯂꯩꯕꯁꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯂꯧꯇꯨꯅꯗꯨꯅ ꯄꯥꯡꯊꯣꯛꯄꯗ ꯃꯍꯨꯠꯀꯤ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯀꯌꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯍꯨꯠꯀꯤ ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯁꯟꯖꯣꯏ ꯈꯨꯂꯥꯛꯄꯝꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯂꯝꯆꯠ ꯃꯥꯡꯂꯕꯁꯤꯡꯗ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯡꯂꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯃꯇꯝ ꯆꯥꯅ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠꯀꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯒꯅꯤ꯫ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ, ꯗ꯭ꯔꯒ ꯑꯃꯁꯨꯡ ꯌꯨꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤꯕꯗ ꯅꯠꯇꯅ ꯂꯝꯆꯠ ꯀꯥꯏꯔꯕꯁꯤꯡꯒꯤ ꯃꯁꯠꯁꯨ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯝꯆꯠ ꯌꯥꯎꯗꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇ꯭ꯔꯕ ꯑꯃꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯡꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯜꯂꯤꯡꯕ ꯑꯣꯏꯔꯕꯗꯤ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯊꯥꯛꯀꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤ꯫ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯑꯗꯨ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯤꯄꯥꯜ ꯇꯥꯡꯅ ꯍꯤꯡꯕ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯉꯩ ꯃꯅꯤꯄꯨꯔꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯕꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯤꯡꯖꯪ ꯀꯥꯏꯖꯪꯗꯕ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯕ ꯅꯣꯝꯕꯗ ꯃꯇꯤꯟ ꯐꯨꯗꯣꯛꯄ ꯑꯃꯗꯤ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕꯗ ꯃꯄꯥꯡꯒꯜ ꯃꯔꯤꯡꯖꯦꯜ ꯐꯨꯗꯣꯛꯄ ꯉꯝꯕꯗꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯇꯝ ꯆꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯐꯨꯔꯨꯞꯀꯤ ꯃꯅꯤꯡꯇꯝꯕ ꯉꯥꯛꯄ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯅ ꯃꯇꯝ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯅꯈꯤꯕ ꯀꯟꯊꯧꯔꯕ ꯕ꯭ꯔꯤꯇꯤꯁꯀ ꯃꯥꯏꯊꯤꯔꯒꯅꯤ ꯈꯪꯅ ꯃꯥꯌꯣꯛꯅꯕ ꯂꯥꯟꯊꯦꯡ ꯑꯗꯨ ꯃꯔꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯄꯗ ꯄꯥꯝꯃꯨꯕ ꯂꯩꯈꯤꯗꯦ꯫ ꯃꯁꯤ ꯀꯔꯤꯗꯒꯤ ꯉꯝꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕ, ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯁꯛꯇꯝ ꯉꯥꯛꯄ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯈꯟꯕ ꯉꯝꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ
ꯑꯗꯨꯅ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯤꯈꯥꯄꯣꯟꯅ ꯍꯤꯡꯕ ꯄꯥꯝꯈꯤꯗꯕ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯅ ꯊꯜꯂꯕ ꯂꯩꯔꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯃꯤꯇꯩꯁꯤꯡꯒꯤ ꯃꯐꯝꯗ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯑꯁꯦꯡꯕ ꯏ ꯆꯦꯟꯗꯕꯒꯨꯝ ꯎꯕ ꯐꯪꯂꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯒꯤ ꯃꯐꯝꯗ ꯁꯨꯕ ꯅꯣꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕ ꯃꯤꯈꯥꯄꯣꯟꯅ ꯍꯤꯡꯕꯗ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯗꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯁꯛꯇꯝ ꯉꯥꯛꯅ ꯆꯠꯄꯒꯤ ꯃꯍꯨꯠ ꯃꯤꯌꯥꯝꯒꯤ ꯆꯠꯅꯕꯤꯗ ꯂꯨꯞꯁꯤꯟꯕꯅ ꯆꯥꯎꯈꯠꯄꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯃꯤꯇꯧ ꯇꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕꯒꯤ ꯃꯊꯛꯇ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯨꯞꯁꯤꯟꯕ ꯈꯨꯟꯅꯥꯏꯒꯤ ꯃꯆꯠ ꯑꯣꯏꯔꯛꯈꯤꯕꯗꯒꯤ ꯃꯤꯅꯥꯏ ꯅꯩꯊꯥꯡꯒꯤ ꯀꯣꯝꯗ ꯄꯨꯊꯗꯨꯅ ꯂꯩꯔꯛꯂꯤ ꯑꯗꯨꯉꯩ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯍꯤꯛꯊꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯑꯁꯤꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯍꯥꯟꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯃꯁꯥ ꯃꯎ ꯐꯕ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯃꯤꯌꯥꯝꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅꯕ ꯍꯣꯠꯅꯕꯗ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯆꯪꯏ ꯍꯛꯆꯥꯡ ꯐꯕ ꯃꯤꯑꯣꯏꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯈꯥꯄꯣꯟꯅ ꯍꯤꯡꯗꯅꯕꯒꯤꯗꯃꯛ ꯁꯨꯕ ꯅꯣꯝꯕꯒꯤ ꯀꯜꯆꯔ ꯂꯩꯕꯗꯒꯤ ꯅꯠꯇꯅ ꯃꯔꯝꯗꯝꯒꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯁꯥꯒꯣꯟꯅꯔꯛꯈꯤꯕ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯉꯥꯛꯅ ꯍꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯜꯂꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯨꯞꯁꯤꯟꯈ꯭ꯔꯕ ꯑꯃꯗꯤ ꯃꯤꯇꯧ ꯇꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯁꯤꯡꯗ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯃꯥꯡꯂꯕ ꯑꯣꯏꯔꯛꯈꯤ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯁꯥꯒꯤ ꯁꯛꯇꯝ ꯉꯥꯛꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯨꯕ ꯅꯣꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯌꯣꯟꯊꯣꯛꯇꯨꯅ ꯑꯣꯛꯇꯕꯤ ꯑꯣꯏꯔꯛꯇꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯑꯣꯛꯇꯕꯤꯒꯤ ꯆꯥꯡ ꯈꯝꯊꯦꯡꯅ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤꯗꯒꯤ ꯃꯇꯝ ꯆꯥꯅ ꯀꯜꯍꯧꯅꯕꯒꯤꯗꯃꯛ CSO ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯝꯆꯠ ꯃꯥꯡꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯊꯤꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯛꯈꯤꯕꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅ ꯂꯧꯏ ꯂꯝꯆꯠ ꯃꯥꯡꯂꯕ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯤꯡꯅꯤꯡꯗꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡꯅ ꯍꯦꯜꯂꯕ ꯐꯨꯔꯨꯞ ꯅꯠꯇ꯭ꯔꯒꯅ ꯈꯨꯟꯅꯥꯏ ꯑꯗꯨ ꯂꯩꯈꯥ ꯇꯥꯔꯕ ꯈꯨꯟꯅꯥꯏ ꯑꯣꯏꯗꯨꯅ ꯈꯨꯟꯅꯥꯏ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯡꯂꯕ ꯑꯃꯗꯤ ꯇꯤꯟꯖꯪ ꯀꯥꯏꯖꯪꯂꯕ ꯉꯥꯛꯇ ꯑꯣꯏꯔꯕꯗꯤ ꯐꯨꯔꯨꯞ ꯑꯗꯨ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯀꯪꯈꯨꯜ ꯃꯨꯠꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ